Manipur leingak na shillaga pangthokkhiba Shirui Lily Festival gi louba chatpa paomee singna tongba MSG gi boss ta Manipur tharaga chatpa Yaroi haina Central Security Force singna chatharakkhiba Thouong bu Yaningdaba Phongdoktuna COCOMI na shillakpa Khongjang Changsinkhre Langthabal Mantrikhong amasung Langthabal Left ki apunba Meira Paibi ibel singna khutta Meira paiduna wakat Khongjang Changsinkhre ngarang numidang Langthabal Mantrikhong amasung Left ki ibel singna khutta Meira paiduna mayai lambi da thoraklaga lambi gi nak yata leptuna Khongjang Changsinkhre wakat Khongjang aduda Manipur Chief Secretary Security Advisor amadi DGP pham thadokadabani Manipur gi Governor na miyam da lale haizagadabani Haiba kholau kya lauki Khongjang aduga mari leinana arambam prabha ko bi Meira Paibi amana hai Manipur da sahi ani hena chatharakkhiba irang asgi waroisin ngasi phawba purakpa ngamdri hauzik Manipur da chalairiba PR leingak asna Manipur Manungda Manipur haiba wahai asi tharaga chatpa Yaroi hairiba asi Manipur miyam da singnabani amadi miyam bu kari sulaitana khanbani haina lawi masi Manipur miyam na taraina lawpham thokte Manipur Thaba Yaroi hairiba asi kanana thokpa order no haiba adu Manipur gi governor na athubada Tizingadabani loinana Manipur miyam da lale haizagadabani amaramda thaudok asebu Yaningdaba Phongdoktuna Khongjang Changsinkhre Security Force na kahenba Thouong kaya sataduna ima ibel kaya aso apan nanghankhiba thaudok adubu akanba mongda condemn tawi haina prabhana makatana phongdokhi Jing Manipur gi oriba phibam asida Manipur manungda Manipur Thaba gari chapo Yaroi haiba asi kanana thopa order no hiram asida Manipur gi governor na athuba matamda thijambigadabani loinana Manipur gi miyamda lale haizagadabani leibak asigi apunba sakang kandabugi damakta COCOMI na changsillakpa thabak khuding makta Langthabal apunba Meira Paibi na charuk yazagani